그냥 신나게 폰 또 이지나. 뭐? 하? 너 낙니 봐. 그거 하자. 그래, 루샬라. 생메로 난 파기로 가이노. 생메냐? yumda yam jadi he lakno kaino. Asno fasan ko tuan punje ba lakno ba. Yumda yam jadi ba. Kali thau ba hau ra. Oh la. Thame. Che. Yumam tulu shanje. Tu tao ulge shagai ba tu gai me am yum me abo me am ko man tau dinu me. What? Bos na la kani ye yum je abda khalo se jao. Sai dong ai gino. Machine ku jila kani ye. Kani machine. Oi gai to ye yum je wa la kam ya jem ta bin ne jao. Ado nang nang hai da ba. Ai ju khang diu ji ta hai dei ne. Lo. Nang hai do ti da ba. Ado hai do ba na te me. Hai ga la hai da ba. Ai go marang pha ji wo chai wai hai bin la ko. Cha. 我不是管动全了，把他那个能看着了，把他这了呀，把他干嘛？起头把他干嘛？看到了，呀么大碰了你，啊这赶紧过对了，对不对？这不嘿，咋不是五个？是几的扩动的，那扩动给你行行吗？咱不是他们就是，我把那个呢，我把那个跟到了噻。想不是，呀，这种，是样的喏，是有点跟我们人家是他妈来的那小点，我怕俺们弄都没有是，吃的，跟你那口干没吃的，会呢，那可以热火的会呢，哪来的坑的？对，去，看着的，看着的，我的光在这里弄的，哎呀，是，看的空没。你如果大孩子那不懂不看人能的呀，我大概人家那个人的懂的就。这不是弄了下了吧？那现在这种可以子了的。我而且那比当初我们的就还在那个。可以让人懂的现在可以比较那个跑。처음이네 동안지요 하이들은 그래도 용이 아마 좀 버렸으면 이분이는 합니다. 자 인장 이거 저기 아니노 인장 뭐 아픈 거 아마 했다 놓아 무슨 그대끼리는 아픈 거 아마 했다 놓아 아이 그래 그럼 누가 난게 더 가라 꾸이꾸이는 내가 왜 돌아 가는 거야 떠올려봐 미리 락고 강호로 이 머리 방 시험하게 미라 까서 아무도 방금 떠오르지 아니 또 이게 야이다 자 딱히 상 들어봐 미안이니 거 락고도 하빠 cái nga gì mà sao nó rồi nè sao vẫn cứ phăng rồi xin like nó mình nghe với cái nó lại lên rồi ông cứ phăng rồi mà sao chứ nó tao làm sao phăng rồi xin phăng gì vậy khang này xin bung bung mà nó cái ai giờ bao lâu rồi sao lên nằng rồi nè mi lạc mà làm gì mà biết rồi bà cái thứ bay này cái ta đi phăng thế nào không tăng à thì sẽ trái rồi mà rồi cái làm thà gì à rồi chị xem ra lại cái thang lâu đi không am này sinh hiệu nó lấy rồi mới tới chứ đặt đó cái nhau lâu các bác sinh làm đấy mi lạc tôi nè bà không muốn lom lấy làm đấy mà à tôi này cái nhau bi à bây giờ mỗi cái mà nó làm gì quên cái tiền bi đến đâu cái là quên lạc cái này nó cho nó rồi không am mình sinh hồi lâu à mi lạc cái tham ngay sinh cũng lấy tập này mà đó 거의 용무지 오네. 제가 해볼 것 같아서 우드는 하나 부럽다고 납찰라 탐이냐 그지 오네. 지금 납찰라면 저기 거의 600만 원. 바닥을 놓아야 되네. 아니 포토 갚아가지고 또 아샤이들 수가 값자들은 심어 빠지 값들이는 거 갚이. 그리고 우리는 로시나라 보갔는데 망고도 거의 그냥 팔로노. cái gì mà bảo hộ bây giờ lấy uống cái gì bà chùm mình này rồi bữa lá cái này sẽ phăng được ấy cái phăng là cái sai đấy gì mà ta sẽ nó cái cái nó sẽ uống được đúng rồi đấy cái này mà nó phải cái nó 나한테 그때 상관없이 지진은 또 누가 공판 가오래 그러니까 방황이 그 뭐지 그렇게 라버님이 아주 가라가는 그니 아주 юм제 로이는 거 아니네 아주 범가 또 범가 아주 근데 юм제 지 방랑 낀다 음식 갈때 그 사이도 뭐 과도 별로 낀다 빠이리 엄들 레바
ꯑꯗꯨꯕꯨꯗꯤ ꯈꯜꯂꯣꯗꯅ ꯑꯩ ꯄꯣꯛꯇ꯭ꯔꯤꯉꯩꯗꯤ ꯁꯥꯔꯝꯃꯕ ꯌꯨꯝꯅꯦ ꯀꯌꯥꯝꯕꯨꯗꯤ ꯐꯔꯨꯅꯤꯒꯦ ꯑꯁꯤ ꯑꯉꯥꯡꯁꯦ ꯆꯠꯇ꯭ꯔꯤ ꯃꯥꯜꯂꯦ ꯌꯦꯡꯉꯨꯅꯦ ꯃꯤꯅ ꯁꯣꯝꯗ ꯃꯤ ꯂꯥꯛꯑꯅꯤꯅ ꯑꯩꯈꯣꯏꯅꯤꯗꯤ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯤ ꯑꯗꯨꯒ ꯑꯝꯇ ꯍꯥꯏꯔꯁꯨ ꯆꯣ ꯇꯥꯇꯣꯅ ꯍꯣꯏ ꯍꯣꯏ ꯇꯥꯇꯥ ꯏꯁꯤꯡ ꯁꯣꯛꯂꯣ ꯍꯥꯏꯕꯅꯦ ꯃꯤ ꯑꯥꯗꯩ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯃꯤ ꯉꯁꯥꯏ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯕ ꯀꯅꯥꯅꯣ ꯂꯥꯛꯅꯤꯕꯨ ꯔꯣꯁꯤꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯤ ꯃꯁꯥꯒ ꯅꯥꯟꯕꯅꯦ ꯂꯥꯛꯑꯣ ꯏꯁꯤꯡ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕ ꯔꯣꯁꯤꯅꯥꯗꯤ ꯊꯥꯡꯃꯩꯕꯟꯒꯤꯗꯣ ꯂꯥꯛꯑꯣꯀꯣ ꯁꯣꯛꯂꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯐꯖꯕꯅꯦ ꯃꯤ ꯃꯁꯥꯒ ꯌꯥꯝ ꯅꯥꯟꯕꯅꯦ ꯂꯥꯛꯑꯣ ꯏꯀꯥꯏꯖꯩꯕ ꯏꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯗꯤ ꯏꯀꯥꯏꯖꯩꯕ ꯃꯁꯛ ꯐꯖꯕ ꯃꯤꯗꯤ ꯊꯤ ꯌꯥꯏꯍꯦ ꯏꯁꯤꯡ ꯐꯥ ꯁꯣꯛꯀꯦ ꯀꯩꯅꯣ ꯅꯪ ꯂꯣꯏꯕꯁꯦ ꯃꯤꯗꯤ ꯂꯥꯛꯄ ꯌꯧꯁꯤꯜꯂꯛꯑꯃꯅꯤꯅꯦ ꯑꯗꯣ ꯃꯣꯏ ꯂꯥꯛꯄꯗ ꯒ꯭ꯂꯥꯁꯀꯁꯦ ꯈꯨꯖꯥꯏꯗ ꯄꯨꯂꯞ ꯄꯨꯊꯣꯛꯑꯒ ꯊꯛꯃꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯒ꯭ꯂꯥꯁ ꯐꯖꯕ ꯑꯃ ꯂꯧꯔꯨꯒꯦꯔꯣ ꯑꯋꯥꯡꯗꯒꯤ ꯈꯥꯕꯩ ꯃꯆꯥ ꯈꯔꯒ ꯂꯧꯔꯣ ꯈꯥꯕꯩꯒ ꯑꯩꯈꯣꯏꯗꯤ ꯃꯆꯥ ꯖꯨꯒꯣꯠ ꯆꯥꯕ ꯂꯩꯇꯦꯕ ꯃꯆꯥ ꯈꯔꯒ ꯂꯧꯔꯣ ꯑꯣ ꯍꯣꯏ ꯍꯣꯏ ꯇꯧꯐꯝꯒ ꯈꯪꯗꯦ ꯈꯨꯗꯛꯇ ꯍꯥꯏꯖꯤꯜꯂꯛꯇꯕ ꯆꯦ ꯍꯥ ꯃꯣꯏ ꯀꯥꯏ ꯌꯧꯔꯦ ꯍꯥꯏꯒꯦ ꯌꯧꯔꯛꯑꯃꯅꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯆꯥꯛ ꯂꯥꯝꯃꯦ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎ ꯊꯣꯡꯉꯦꯅ ꯑꯆꯥꯄꯣꯠ ꯑꯝ ꯆꯥꯗ꯭ꯔꯕꯅꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯃꯣꯏ ꯂꯥꯛꯄꯒ ꯑꯗꯨꯝ ꯆꯥ ꯌꯥꯅꯤꯉꯥꯏ ꯆꯥꯛꯇꯣ ꯑꯗꯨꯝ ꯊꯤꯅꯕ ꯇꯧꯕ ꯑꯃꯤꯗ ꯐꯣꯟ ꯇꯧ ꯍꯥꯏꯒꯦ ꯑꯝꯇ ꯍꯥꯏꯒꯣ ꯍꯪꯉꯣ ꯀꯨꯏꯁꯜꯂꯛꯑꯦ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯒ ꯍꯣꯏ ꯍꯥꯏꯒꯦ ꯑꯦ ꯑꯩꯈꯣꯏꯁꯨ ꯁꯤꯒꯨꯝꯕꯗꯤ ꯂꯩꯕ ꯐꯔꯕꯅꯦ ꯆꯥꯛ ꯂꯥꯝꯃꯦ ꯅꯃꯥꯟꯅꯕꯤꯗꯣ ꯐꯣꯟꯗꯣ ꯇꯧ ꯀꯥꯏ ꯌꯧꯔꯒꯦ ꯍꯪꯉꯣ ꯇꯧꯒꯦ ꯆꯦ ꯑꯩꯈꯣꯏꯁꯨ ꯁꯤꯒꯨꯝꯕꯗꯤ ꯂꯩꯕ ꯐꯔꯕꯅꯤꯀꯣ ꯃꯤ ꯂꯥꯛꯀꯥꯟ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯀꯩꯅꯣ ꯁꯤꯕꯨ ꯃꯤꯉꯣꯟꯗ ꯁꯨꯝ ꯋꯥꯏꯅ ꯂꯩꯒꯗ꯭ꯔꯕ ꯑꯁ ꯃꯤꯗꯣ ꯇꯣꯏꯅ ꯂꯥꯛꯄ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯂꯩꯅꯦꯅ ꯈꯟꯗꯧꯕ ꯑꯗꯨ ꯇꯣꯏꯅ ꯂꯥꯛꯇꯕꯅꯤꯅ ꯃꯔꯛꯇ ꯂꯥꯛꯄꯅꯤꯅ ꯆꯥꯔꯝꯗꯥꯏ ꯁꯤꯒꯨꯝꯕꯥꯏꯅ ꯃꯤ ꯂꯥꯛꯄ ꯑꯗꯨꯕꯨꯗꯤ ꯃꯤ ꯄꯥꯛ ꯂꯥꯛꯇꯦ ꯑꯩꯈꯣꯏꯗꯤ ꯀꯥꯎꯋꯦꯕ ꯑꯣ ꯇꯥꯕ ꯀꯥꯏ ꯌꯧꯔꯒꯦ ꯉꯁꯥꯏ ꯂꯥꯛꯑꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯌꯧꯗ꯭ꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥ ꯂꯥꯛꯑꯔꯣꯏꯒꯦ ꯀꯩꯗꯧꯔꯒꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯗꯤ ꯀꯩ ꯎꯄꯥꯏ ꯂꯩ ꯍꯣꯏ ꯍꯣꯏ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯊꯝꯃꯦ ꯊꯝꯃꯦ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯣ ꯍꯣꯏ ꯂꯥꯛꯑꯔꯣꯏ ꯅꯪ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯒꯤ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯖꯗꯕꯗꯤ ꯅꯠꯇꯦꯀꯣ ꯑꯁ ꯀꯥꯏꯗꯅꯣ ꯍꯦ ꯉꯔꯥꯡꯗ ꯑꯩ ꯅꯤꯡꯁꯤꯡꯉꯛꯑꯦ ꯀꯔꯤ ꯑꯩ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯤ ꯀꯥꯏ ꯅꯪꯅ ꯁꯣꯟꯈꯤꯕꯗꯣ ꯑꯩ ꯇꯥꯍꯧꯋꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯁꯨꯅꯦ ꯊꯕꯛꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯇꯧꯕꯤꯒꯗꯕ ꯃꯤ ꯅꯠꯇꯦ ꯇꯤꯁ ꯇꯟꯈ꯭ꯔꯕ ꯑꯩꯉꯣꯟꯗꯕ ꯑꯩ ꯉꯁꯥꯏꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯦ ꯀꯩ ꯃꯥꯟꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯥꯖꯅꯤꯡꯉꯥꯏ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯕꯅꯤ ꯈꯪꯉꯦ ꯑꯦ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯈꯔ ꯑꯍꯥꯎ ꯆꯥꯅꯤꯡꯕꯁꯤꯗ ꯈꯔ ꯇꯧꯕ ꯃꯥꯜꯂꯦꯅꯦ ꯍ ꯍꯣꯏꯗ ꯂꯥꯛꯇ꯭ꯔꯁꯨ ꯀꯩꯗꯧꯋꯦꯒꯦ ꯑꯍꯥꯎꯕꯗꯨ ꯃꯥꯏ ꯁꯔꯨꯛꯇꯣ ꯑꯩ ꯆꯥꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯉꯥ ꯊꯣꯡꯉ ꯍꯥꯎꯔꯅꯤ ꯉꯁꯤꯗꯤ ꯏꯁꯤꯡ ꯂꯣꯏ ꯁꯤꯖꯤꯟꯅ ꯊꯣꯛꯄ꯭ꯔꯥ ꯈꯪꯗꯦꯍꯦ ꯑꯩ ꯉꯔꯥꯡ ꯁꯣꯛ ꯕꯥꯇꯤꯟ ꯃꯌꯥꯝ ꯁꯣꯛꯑ ꯊꯝꯃꯝꯃꯤꯗꯨ ꯍꯥꯞꯆꯜꯂꯣ